Squid Game Season-3 da kari oibe yai haibasida video amatang sembiu hairakpana maram oiraga semjare but masi aiti hana serious oina yengkibasu leiti so masi yengbasingna asumna hai worldwide tianumak yengnakiba Netflix drama sigi season 2 gi matungda season 3 se 2025 ki June da lakpagi wani maduna end series oini adu orbati kari oibe yai sini masini khangna ningi se masida ngaujari basing na high predict tawri maldi season 2 ase suspense kaya ga corona loishin kibani loram da ji hun main player aduga magi friend kharaga god sing adu attack tawki aduga front line te lay basing adu thi borakpani makoi bahat laga masi game ase amuk hanna chathadana ba adupu masida makoi pheloi ki aduga front man adura magi friend bu magi mitmang da hat ki masuai da season 2 ase indu oi ki sini haujik wahang season 3 da gi hun yaugadra masu game asida continue tawgadra natraga gi hun gi kari oi ki gani aduga mid credit ki sin da aikoina dol nupi masama ukhiba to madu season 3 da kari role pura gani asini jingba junhu na magi bhai inhobu thiba phangadra mana ji hunbu kanbangamgadra aduga season 3 gi en na karamoi gani masigi reply asi singa sini hoji am kan thinari so season 2 da front man na gi hun gi friend bu hat laga gi bu hat ki de aduga gi hun ga loina lakiba player sing su hat ki aduna season 3 di laktori aduna gi hun su soidana yaur kani sini maram di gi hun gi maru players game asibu close to haningi ba sing to angam ba hat kre sikre aduna player kaya su leiri game asibu sananing ba aduga makhoi aduna sanabada yaudaba singdagi masing su heli aduna game asibu thingani hona basing voting ki next round da sakhang bawagani aduna makhoi game asibu sananing drasu sana mathau da gani sini season 3 da aikoina gi hun gi ano barup amu phanglaba yai mahak aduga manupa oi gani mana game asibu thingbagi hotna ki adu failure oi ki amati ma ki maramna ma ki achan marup amati player kaya si ki haina sumasana khanjagani gi hun yanma guilt feel tawgani haujik yengadabati ki hun game asibu close tawna ba tungda su amu honra kadra natraga masa ase sarindar tawkhigadra asai organizer sing asigi mamangda asumna su theories lakli madudi masigi game si the player kaya tanga add tawrakani total 460 ohengani amuka masigi hun gi punishment amadi gi hun endless loop amada trap oikhina bani mana mayam bukan bagi hot ba aduga makhoi ase ma ki mitmangda hat ki base season 2 gi mid credit sin da red light green light play da dolama uki masiga loina male dolama su uki asum na hai male dol aduna female dol adagi hena pai madu ki ming jol su kawi female dol da motion detector yawi aduna detect wi karamba player lengli haibase adu masigi dol asigi loop hole amalerami madudi player amana amagi maning the lot lagi hingbe yai adu pu male dol asida di madu yaudi player ki maning the place tawr bisu ai ma pu player sing hingbe adana ba season 3 the red light amadi green light ki masana ase amu halakani hajade madu halaklati amna repetitive oidari so season 2 the game kaya complete oikide adura madu ki game sing adu season 3 the complete tawr be yai game masida yauba character kharati number 11 means masi nupi amani masi guard nupi ni magi macha thibagi tamakta mana mi bu shoot tawri magi macha do mangki amasung magi macha do thirakpani adura mag guard ki thabak se tawbane aduga mi shoot tawri hatni aduga nupi asina player 246 pusu hat khidi maram di mana khanglam mi player 246 ki macha no ps cancer an ari hai se amasung macha gi lang bagi da makte game se sana bani masi ga loy na number 11 no ps na guard asina asi basing ki organ yon bagi to bu su thingi season 2 gi end da number 11 no ps na player 246 ki makhong da no moina ka phali madu kai gi no hai bata guard kharana organ logani asi basing da gi to bu thing han bagi ni fight to na ba aduna number 11 no ps gi hun ka pulaga masigi game ase end to the mateng panglabi yai maram di madi game asigi matag the secret khanglabani kanana kanano amasung pur maxima urabani so season 3 da ki hun amadi player kharaga pulaga game asibu operate tawriba sing organizers sing loishin bagi thawak chathak yai amuro do wahang amana jinhu amuro do wahang amana junhu gini
but season 3 da ma bhap tarak lagani jun huwa se ma bukan kiba captain park ado actually game organizers sing manung ti yana pa amatani haibase adu ka captain asina mi amasu hat ki hana magi drone na game sanapam oidpa island asigi mata khan khini khandura so season 3 da masigi captain asigi through the key island asida gi hun khoi chalapi yai track tawduna aduga kapkhain rabi yai game gi organizers maru makok sing kanano khanglagani tungda gi hun shocking oigani mana khanglak pada maram di mana yamna trust ruba mi ado game asiki mastermind oidun leram baini aduga hairiba nu pa aduna past ki players haraga past ki game singta players haraga karamna game ase ngamduna lakhe amasung front man oike bese asumna so hainari season 3 da gi hun se sikhi bi ai kaina nupi amabu kan baki maram na sini masigi si yam ngaujari se amasung yam thrilling oi ba game type amani aisu mate kharati yeng yam da kininga pa amati makoi act tawriba sing acting tawri sing se yam serious oi mong de acting taw watuni phajari amati prithvi ki mi me am ne yam yeng na krema se south korea gi phajaraba drama series amani comment ipirak pasu ai kai kari adom na khangbi ba